ꯁꯤ ꯌꯣꯡꯆꯥꯛꯁꯤꯅ ꯁꯤꯡꯖꯨꯒꯤ ꯁꯤꯗ ꯉꯥ ꯂꯩꯔꯦ ꯁꯤ ꯁꯤꯡꯖꯨꯒꯤꯅꯦ ꯍꯧꯖꯤꯛ ꯊꯨꯝ ꯃꯣꯔꯣꯛ ꯊꯥꯛꯄꯒꯤ ꯃꯇꯥꯡ ꯃꯣꯔꯣꯛ ꯊꯥꯛꯈ꯭ꯔꯦ ꯃꯣꯔꯣꯛ ꯑꯁꯨꯕ ꯎ ꯃꯣꯔꯣꯛ ꯑꯗꯒꯤꯗꯤ ꯏꯁꯤꯡ ꯈꯔ ꯍꯩꯈ꯭ꯔꯦ ꯏꯁꯤꯡ ꯈꯔ ꯍꯩꯔꯒ ꯑꯃꯨꯛ ꯈꯔ ꯑꯣꯠꯈꯥꯏꯈ꯭ꯔꯦ ꯑꯗꯨ ꯍꯋꯥꯏ ꯊꯔꯥꯛ ꯍꯥꯞꯄꯗꯗꯤ ꯎꯠꯍꯧꯗ꯭ꯔꯦꯀꯣ ꯑꯗꯨꯝ ꯌꯦꯡꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯦ ꯃꯀꯣꯛꯀꯁꯨ ꯆꯥꯎꯔꯅꯤꯀꯣ ꯌꯦꯡꯕ ꯊꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯍꯥꯎꯗꯧ ꯃꯥꯟꯕꯅꯤ ꯍꯥꯎꯁꯨ ꯍꯥꯎꯗꯣꯏꯅꯤ ꯄꯤꯗꯤꯛ ꯄꯤꯗꯤꯛ ꯁꯧꯒꯥꯏꯗꯅ ꯊꯥꯛꯄꯒꯤ ꯃꯇꯥꯡ ꯌꯧꯁꯜꯂꯛꯑꯦ ꯍꯧꯖꯤꯛ ꯆꯥꯏꯊꯔꯦ ꯊꯨꯝꯕꯁꯦ ꯆꯥꯒꯦꯔꯒ ꯈꯨꯠꯇ ꯄꯨꯔ ꯊꯨꯝꯗꯤ ꯆꯥꯃꯁ ꯑꯃ ꯁꯤꯖꯤꯟꯅꯔꯦ ꯑꯩꯈꯣꯏ ꯂꯩꯗꯅꯀꯣ ꯁꯪꯂꯛꯄꯁꯤꯡꯗ ꯊꯥꯛꯅꯩꯗꯅ ꯃꯤꯗꯤ ꯈꯨꯠꯇ ꯄꯨꯕ ꯆꯥꯡꯁꯤꯅ ꯈꯨꯠꯇ ꯊꯥꯛꯄꯅꯁꯨ ꯍꯥꯎꯕꯅꯤ ꯊꯥꯛꯅꯤ ꯀꯥꯏꯗ ꯇꯧꯔꯁꯤ ꯍꯧꯖꯤꯛ ꯀꯌꯥ ꯊꯥꯛꯈꯤꯒꯦ ꯍꯥꯏꯕꯅꯣ kaya sudah itu sudah wah kayak gitu aja anh đừng có làm gì này anh chỉ cất đến cái gì vậy đi không phải là làm gì thôi còn là đi qua thùng thì sẽ không đi xây con thay là kèm coi gì không họ có ngoài như vậy Menang